DIG Kabib Saktak se Pithokhankhiba Thouna Faraba Police Personnel anida Masamakna reward Pikhre. Haukiba hinglong yai matung pung amaga minute kun lom tarakpada Imphal East District ki Chingmairong Outpost mamangda night duty tawduna leiramba Police Constable Gangmai Lanthan amasung BDF personnel M Prem Kumar anina masagi mathau masak khangna amade yamna haisingna duty pangthokhibagi thawongbo Deputy Inspector General DIG Range 1 oiriba Kabib ke na pungning thogat pagaloina na case reward pi tu na ikai khumna khre haukiba hinglong yai matungda DIG asina civil dress kaloina na masagi lanai gari ama tonglaga mayumda halakhibagi lambi da singmairong OP mamangda night duty ta dunu leiramkhiba personnel ani asina yamna nolokpa matau galoina na haisingba utuna mahakpo saktak na nabagi damak mahaki gari adu khamlakhi haire DIG asina mahak masamag Manipur Police Department ta DIG ama oina leibani haibo wafam Silhai waina phongdok luba matamda personnel ani asina phajaba bebar ga loina na makhoi chingmairong OP da nauna posting lakhiba maramna DIG bu masak khangludabane madugi damak ngakpi wahaiba wahai sejinnabaga loina na DIG gi identity yangjagi haina taksilakhi haire Thouna phaba masung ai singlaba police personnel ani adugi Thouna phaba masung nolukpa mataubu DIG gi thamoida tuminna thagat ki haire akhoi ani gi mafamda DIG Kabib ke na Masada loina riba identity card adu utlaba matamda mahak masamag DIG ni haiba makoina confirm tawkhibaga loina na nolukpa matawda mangonda salute kalakhi haire mathawdan ingthina pukning sangna thabak tawkhiba police personnel ani adugi haisingba made nolukpa mawong aduda DIG asigi thamoida khwaidagi nungaijaba masung apenba su phawkhi haire lamdam asigi police personnel singdagi makok thongba police officer sing amasung sadaran miyamna Asa taunariba sisu personnel ani asina utliba thawong sing asi magni haire personnel ani gi mathok tawbagi mawong da pelaba DIG Kabib na Imphal West District KSP da ngarang haukiba hingi thokdok adugi wari tamladuna Thouna Faraba mathau da pungning lupsaba personnel ani aduda pungning thogat poina reward pi na bakhangan khibaga loina na DIG masamang nasu personnel ani adu makhoi gi commander ga loina na maki office chamber da kokhatuna case reward khusina khe Lamdam asida miyam gi seva tawriba police personnel singi moral da miyam gi seva tawningbagi amasung puksel sengbagi wakhalon ama lakliba si khunai asigite sauthoksaningai ni haibo wafam DIG Kabib ke na cherol amada phongdorok le kaibul lamjaw da tourist sangbada thingba thamle kaibul lamjaw dagi sangai puthok Pikhre kaibul lamjaw da ethnic heritage park sagani haina thajaba pidri ba phawba kaibul lamjaw da lamkoiba lakpa sing Matam kaktana thingba thamlei loina na kaibul lamjaw da ethnic heritage park sabida bataraga de makha tana makhal makha kaya gi akan bakhongjang changsilagani haina ngarang kaibul praja miyamna kaibul lamjaw gi gate mamang da wakat khongjang changsin khre wakat khongjang adu da saruk yakhibe kaibul lamjaw da ge ningthogjam ongbi mema devi kaubi nupi ama na hai Manipur lengak na kaibul da ethnic heritage park sagani hairam laga thajaba manghan bidai kaibul lamjaw da ethnic heritage park sabida bataraga de Kaibul dagi sangai puthok Pikhre kaibul lamjaw da park sadrabade sangai gi mingda festival tawbasu yaroi kaibul praja miyam ge apambagi mayokta leiba lengak ne maramaduna praja miyam gi ihul khangna thabak paikhlaktaba taraga de kaibul da sangai ga mari lena ba thabak amatta pangthokpa yaroi matam kaktana tourist sing lakpada su athingba thamle hai khe Demand Committee on the Construction of Ethnic Heritage Park kaibul lamjaw na sinduna sathaki ba wakat khongjang adu da CM na haidoki ba wangak piyo Ethnic Heritage Park sangai gi haurakpham oiriba kaibul lamjaw dage hongkhiba yaroi kaibul da Ethnic Heritage Park sabida bataraga de kaibul da tourist sing changbada thingba thamle haiba kholaw kaya su miyamna laukhe Manipur da nupi taraga nithoi amasung nupa taraga mari khudingi manungda miyoi amamam de cancer laina nabage oithokpa lai Manipur da cancer laina ase mi khwaidagi yamna sihanba laina makhal manga gi manungda ama oire state asida nupi taraga nithoi amasung nupa taraga mari khudingi amamam da Cancer na hanba yabagi oithokpa lai state asida lungs cancer na atai cancer makhal singdagi khwaidagi yamna naba thengna re Profile of Cancer and Related Health Indicator in the Northeast Region of India na puthokpa khwaidagi noba report ki matungin na pokwa da ngai ngai dagi masagi chahi humbudraga mari fawbagi manungda leiba miyoi kanglupta cancer nabagi oithokpa leibagi chang ase Manipur gi oina nupa taraga mari khudinge amamam loina na nupi taraga nithoi khudingi amamam ne Assam gi Kamrup district ade nupa mari khudingi amamam aduga nupi taru khudingi amamam cancer na nabagi oithokpa lei haina palle report asigi matungin na pokbadagi chahi humudra ka manga fawbagi manungda leiriba
मियोई कांगलुप सिंगी मनुंग द कैंसर ख्वाइदगी नाबा चाही मतंग असे मसागी चाही हुम्बुद्रादगी हुम्बुद्रागा मरी फावगी मनुंग द लैबा मियोई कांगलुप सिंग द लैरे हाइरिबा चाही मतंग असिदा नुपादा मियोई लाख अमगी मनुंग द चामरीगा मरफुद्रा दशमिक मापन अमसुंग नुपीदना मियोई लाख अमगी मनुंग द चामरीगा मरी दशमिक तरुक की चांग द कैंसर ना नारे अमरोम द रिपोर्ट ऑफ मॉनिटरिंग सर्वे ऑफ कैंसर रिस्क फैक्टर एंड हेल्थ सिस्टम रेस्पॉन्स इन नॉर्थ ईस्ट रीजन 2022 की मतुंग इन मणिपुर द मपुंग ओइना नुपादा नारिबा कैंसर मखल सिंगी मनुंग द लंग्स कैंसर असी नचादा 19.9 की चांग द ख्वाइदगी नागनबा कैंसर मखल सिंग ओइरे मसिगी मथंग द चखाव की कैंसर असीना चादा 3.9 अमसुंग नेसोफेरिंगस के कैंसर ना चादा 3.2 की चांग द नारे नुपीदा नागनबा कैंसर की मरक्ता ब्रेस्ट कैंसर असीना ख्वाइदगी चांग वांगना नागनबा कैंसर मखल ओइरे नुपी सिंग द चादा 15.3 की चांग द कैंसर की अनाबा लैरे मसिगी मथंग द लंग्स कैंसर ना चादा 13.3 अमसुंग सर्विक्स यूटेराई कैंसर ना चादा 9.5 की चांग द नाबा थेंगनै मणिपुर हिदाक मना की पोलम सिंग सिजिनबदगे थौखनबा कैंसर की चांग असे नुपादा चादा 35 की मथक अमसुंग नुपीदा चादा 10 की चांग द थेंगनरी हाइना रिपोर्ट असिदा पल्ले तुरेल काइबगी विक्टिम सिंग द रिलीफ की सेंफम जुलाई 19 फाउबदा पिथोक्त्रबदे खोंजंग संगसिलगने जेएससी कुमसिंग 2017 की जुलाई अनिदा इम्फाल तुरेल लौनंबाल काइदुना इसिंग इचाउना सोखनख्रबा विक्टिम सिंग की रिलीफ की सेंफम लिलोंग एसी की ओइना सांगलबा चाही 5 हौख्रबा फाउबा लैंगांगना पिथोक्तना लैरिबा सेंफम सिंग अथुबदा पिथोक्त्रबदे जेएससी अमदि लैबाक मियामगा लोइनना मखल मखा कयागे खोंजंग संगसिलगनी हाइना जेएससी लिलोंग केंद्र डेवलपमेंट कोऑर्डिनेटिंग कमिटी के को कन्वीनर बोगी मयुम ताज खान फोंदोखरे आशा वर्कर्स सिंगी स्ट्राइक हंदोखरे चलिबा था सिगी 19 ऑल मणिपुर आशा वर्कर्स यूनियन ना स्ट्राइक चथगनी तौरंबा दु कोविड की फिबम असी येंगलगा मतम खरगी ओइन हंदोकले हाइना यूनियन असिगी प्रेसिडेंट एन बिनोदिनी ना ngarang irawat baban da pangthokiba paugi mi phama da phongdokre state ki jenims hospital regular oiba nursing sister amata leitana salai de government asina priority piba maru oiba sector singi manungda ama oiriba health sector asida nursing gi thodang asi yamna chawe adubu state asigi maru oiba layeng sangama oiriba jenims ta de nursing sister ge post asi mention ba yaba matik saba staff nurse kaya lairabasu mention dana adumak hanglaga thamduna institute asi chalai ri haire awang nongpok ta LPG transporter singna khongjang sangsin daure manipur gi di khongjang yauroi daure awang nongpok lamdam da LPG ga mari lainaba singna ngasi dagi matam kaktana non corporation gi khongjang sangsin ga dauri ba sida manipur gi mari lainaba association sing de yauroi haire paw gi likhun singna hai tender gi matang da lakliba wafam ge matang da ngarang all manipur Indian distribution association amasung all manipur Indian distribution pack association ge mifam pangthokuna khanare amade khanabadudha ngasidagi awang nongpok lamdamda sanction gadori bakhongjang ase sawatana bawarep laure IOCL gi anoba tender adugi matangda palladuna pawgi likhuna sina hai tender adugi tamsing amasung condition singda yaningda basing yaure adum oinamak masigi matangda komthok pinaba IOCL ge authority de association anina hainagane phibam asida amadi consumer singi yengduna awang nongpok lamdamda ngasidagi hawgadoriba khongjang ase sawgatana bawarep lawbani haina pawgi likhun asina phongdorokle manipur gi mapalda maraibang ningba koireng sana utkane manipur theater academy gi artist singna manipur gi wangmada han boina maraibang ningba koireng sana haiba laibang ningbada yumpham oiba drama ama lakliba august 13 da pangthokadoriba thoba singi ningsing numit ka mari leinana utkadaure association of manipur ge diaspora pune na sinduna pune ge biman nagar ge Clover Park ta laiba Cybosis Auditorium da pangthokpa 13 August ki thoram ga mari lenena utkadoriba drama asigi matang da drama asigi director suwariba saknairaba director Sarungbam Birena August 12 da utkadoriba drama asigi damak academic asigi artist kunga tarungna saruk yagane drama asi unna ba hojik takpi tambibagi thabak ayamba loisilakle adubu hairiba laibak ningbada yumpham oiba drama asi Pune tamna satuna unna bohona bada chawba senpham ama changadabana artist singda achauba awaba leire hiram sida manipur lenga ke maruwaina chief minister N Birena mijeng changbiduna mapa laibak ta leriba miyamda matam amada manipuri singna mama laibak nungsibagi damak tawkiba thorang sing adu amuk hanna utpa ngamanbiyo maram aduna association of manipuri diaspora amade manipur theater academy gi maikidagi manipur lenga ke art and culture department amade chief minister da artist singda sel gi mateng pangbinaba irakhiba cherol adu thabak oina onthokpi yu hai khe
Aroibada tabiriba pumnamakpu thagatjare.